ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯄꯣꯛꯁꯤꯗ 14 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨꯀꯣ, ꯑꯩ ꯐꯣꯟ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯦ꯫ ꯚꯦꯔꯣꯅꯤꯀꯥꯅ ꯍꯣꯏ ꯂꯥꯏꯖꯤꯡ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯣꯟꯗꯣ ꯀꯅꯥꯒꯤꯅꯣ ꯌꯦꯡꯉꯤ꯫ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯀꯝꯄꯅꯤꯒꯤ ꯀꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯐꯠ ꯀꯛꯊꯠꯂꯤ꯫ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯗꯨꯁꯨ ꯎꯏ꯫ ꯃꯦꯁꯦꯖꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯁꯥꯌꯣꯟꯕꯒꯤ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯡꯈꯤꯕꯒꯤꯅꯤ꯫ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯕ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯔꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗꯁꯨ ꯃꯤ ꯉꯥꯏꯍꯧꯕꯗꯨꯅ ꯀꯣꯜꯗꯤ ꯇꯧꯔꯨꯗ꯭ꯔꯦ꯫ ꯐꯣꯟꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯚꯦꯔꯣꯅꯤꯀꯥꯁꯨ ꯍꯧꯒꯠꯂꯒ ꯃꯥꯡꯒꯣꯟꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯖꯤꯡ ꯊꯣꯛꯂꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛ ꯐꯝꯊꯔꯛꯏ꯫ ꯂꯩꯖꯤꯡꯗꯨ ꯚꯦꯔꯣꯅꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯕ ꯑꯗꯨꯒꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯋꯥꯔꯤ ꯍꯥꯏꯕꯗꯣ ꯀꯩ ꯃꯇꯥꯡꯒꯤ? ꯚꯦꯔꯣꯅꯤꯀꯥ ꯂꯩꯖꯤꯡꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯐꯝꯃꯣ꯫ ꯂꯩꯖꯤꯡꯗꯨ ꯇꯞꯅ ꯐꯝꯊꯔꯛꯑꯒ ꯍꯣꯏ ꯌꯥꯅꯤꯌꯦ꯫ ꯂꯩꯖꯤꯡ ꯂꯦꯝꯕꯤ, ꯑꯩꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏꯕ ꯄꯨꯝꯅꯃꯛꯇꯨ ꯊꯥꯗꯣꯛꯇꯨꯅ ꯅꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯁꯦ ꯍꯥꯟꯅꯁꯨ ꯁꯣꯝꯕꯨ ꯁꯛ ꯈꯪꯖꯗ꯭ꯔꯤ꯫ ꯍꯣꯏ ꯑꯩꯒꯤ ꯃꯤꯡ ꯚꯦꯔꯣꯅꯤꯀꯥ ꯀꯧꯏ, ꯎꯔꯤꯄꯣꯛꯇꯒꯤꯅꯤ꯫ ꯍꯧꯖꯤꯛꯅ ꯀꯛꯆꯤꯡꯗ ꯄꯥꯕꯨꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤ ꯈꯔ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯗꯤ ꯉꯔꯥꯡꯒꯤ ꯃꯦꯁꯦꯖ ꯐꯣꯇꯣꯅꯆꯤꯡꯕꯗꯨ ꯁꯣꯝ? ꯃꯥꯅꯦ, ꯑꯩꯉꯣꯟꯗꯒꯤ ꯊꯥꯈꯤꯕꯅꯤ꯫ ꯋꯥꯁꯦ ꯀꯔꯤ ꯍꯥꯏꯅ ꯀꯗꯣꯝꯗꯒꯤ ꯍꯧꯒꯗꯕꯅꯣꯁꯨ ꯈꯪꯗ꯭ꯔꯦ꯫ ꯂꯩꯖꯤꯡ ꯅꯣꯛꯇꯨꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯏꯌꯥꯗ ꯌꯥꯏꯌꯦ꯫ ꯚꯦꯔꯣꯅꯤꯀꯥ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ꯫ ꯂꯩꯖꯤꯡꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ꯫ ꯃꯤꯡꯒꯧꯁꯦ ꯀꯩ ꯍꯥꯏꯅ ꯀꯧꯖꯧꯒꯦ? ꯆꯍꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯈꯤꯇꯪꯗꯤ ꯍꯟꯕ ꯃꯥꯜꯂꯤ꯫ ꯍꯜꯂꯝꯒꯅꯤ꯫ ꯏꯆꯦ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯁꯨ ꯀꯥꯏꯗꯦ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯅꯪꯉꯣꯟꯗ ꯅꯝꯕꯔ ꯑꯃꯗꯒꯤ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯌꯥꯏꯌꯦ, ꯇꯧꯕꯤꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯌꯣꯟꯕꯒꯤ ꯅꯝꯕꯔꯗꯨꯗꯒꯤ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯂꯩꯖꯤꯡ ꯂꯦꯝꯕꯤ ꯃꯗꯨ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣꯁꯨ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯐꯣꯟꯁꯦ ꯑꯩꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯂꯣꯛ ꯐꯥꯎꯗꯤ ꯍꯥꯡꯗꯣꯛꯏ꯫ ꯂꯩꯖꯤꯡ ꯇꯨꯃꯤꯟꯅ ꯂꯩ꯫ ꯐꯣꯟꯁꯦ ꯃꯄꯨꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯍꯟꯕ ꯏꯆꯦꯅ ꯉꯝꯃꯣꯏꯗꯣꯔꯦ꯫ ꯂꯩꯖꯤꯡ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯚꯦꯔꯣꯅꯤꯀꯥꯗꯣ ꯑꯗꯨꯃꯛ ꯋꯥꯗꯨ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ꯫ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯊꯧꯗꯣꯛ ꯑꯃꯗ, ꯋꯥꯊꯣꯛ ꯑꯃꯗꯒꯤ ꯋꯥꯊꯣꯛ ꯑꯃꯗ, ꯐꯣꯡꯗꯣꯛꯍꯧꯗꯕ ꯋꯥꯍꯩ ꯑꯃꯗꯒꯤ ꯑꯀꯥꯏꯕ ꯀꯌꯥ, ꯃꯁꯤꯅ ꯑꯁꯣꯏꯕ ꯀꯌꯥ ꯑꯣꯏꯍꯟꯈꯤꯕꯅ ꯍꯥꯏꯅꯤꯡꯕꯁꯨ ꯍꯥꯏꯉꯝꯗ ꯂꯝꯕꯤ ꯀꯌꯥꯗ ꯏꯆꯦꯁꯦ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯀꯛꯉꯥꯎꯅꯗꯨꯅ ꯆꯠꯂꯤ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯌꯥꯝꯁꯦ ꯆꯨꯝꯊꯣꯛꯅꯕꯒꯤ ꯄꯥꯝꯕꯩ ꯀꯌꯥ ꯑꯃꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯣꯠꯅꯖꯈꯤ꯫ ꯍꯣꯠꯅꯖꯃꯟꯗꯣ ꯐꯪꯕ ꯍꯥꯏꯕꯗꯣ ꯏꯐꯝꯗꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯤꯁꯨ ꯀꯥꯏꯍꯟꯅꯤꯡꯗꯦ꯫ ꯂꯩꯖꯤꯡꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯨꯅ ꯏꯆꯦ ꯅꯪꯒꯤ ꯃꯇꯦꯡꯁꯦ ꯅꯤꯕ ꯂꯥꯛꯏꯅꯤ꯫ ꯂꯩꯖꯤꯡ, ꯅꯪꯁꯨ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯐꯪꯂꯤꯕ ꯑꯋꯥꯕ, ꯆꯥꯛꯂꯤꯕ ꯃꯩꯁꯥꯛꯁꯦ ꯎꯕꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯐꯥꯎꯕ ꯑꯩ ꯂꯥꯞꯅ ꯊꯝꯂꯒ ꯅꯅꯥꯛꯇ ꯂꯥꯛꯂꯤꯁꯤꯅꯤ꯫ ꯂꯩꯖꯤꯡꯗꯨ ꯇꯞꯅ ꯏꯆꯦ꯫ ꯚꯦꯔꯣꯅꯤꯀꯥ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯇꯁꯦꯡꯅ ꯏꯀꯥꯏꯕꯅ ꯃꯥꯡꯑꯣꯏꯅꯗꯨꯅ ꯍꯤꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯐꯥꯎꯔꯨꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯝꯊꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯏꯁꯥꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯁꯦ, ꯃꯁꯤꯅ ꯑꯩꯕꯨ ꯍꯦꯛ ꯈꯥꯝꯗꯨꯅ ꯊꯝꯕꯒꯨꯝ ꯇꯧꯏ꯫ ꯏꯆꯦ, ꯑꯩ ꯏꯆꯦ ꯅꯉꯣꯟꯗꯒꯤ ꯄꯥꯎꯈꯨꯝ ꯍꯧꯖꯤꯛꯃꯛ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯅꯪꯁꯨ
ꯄꯨꯡꯉꯛ ꯉꯛꯑꯝꯃꯅꯤ ꯑꯩ ꯈꯪꯉꯤ ꯃꯇꯝ ꯈꯖꯤꯛꯇꯪ ꯂꯧꯈꯤꯒꯦ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯃꯇꯦꯡꯁꯦ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯤꯡꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯒ ꯏꯆꯦꯒꯤ ꯊꯥꯖꯕꯁꯦ ꯃꯥꯡꯍꯟꯕꯤꯅꯨꯀꯣ ꯑꯩ ꯏꯈꯨꯠꯁꯦ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯂꯩꯖꯤꯡꯂꯦꯝꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯡꯊꯅ ꯍꯥꯏꯔꯛꯄ ꯁꯦꯡꯂꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯊꯣꯔꯛꯎ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗ꯭ꯔꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯔꯒ ꯊꯦꯝꯖꯤꯟꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯇꯩꯊꯣꯛꯄꯤꯔꯤ ꯁꯥꯌꯨꯝꯁꯨ ꯂꯥꯟꯗꯦ ꯅꯪꯁꯨ ꯂꯥꯟꯗꯦ ꯑꯗꯨꯒ ꯑꯩꯁꯨ ꯂꯥꯟꯗꯦ ꯄꯨꯝꯅꯃꯛꯁꯦ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄꯅꯅꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯆꯦ ꯕꯦꯔꯣꯅꯤꯀꯥ ꯍꯧꯒꯠꯂꯛꯄꯗ ꯇꯨꯒꯦ ꯇꯧꯏ ꯂꯥꯏꯖꯤꯡꯅ ꯇꯨꯗꯅꯕ ꯍꯥꯏꯗꯨꯅ ꯉꯥꯛꯄꯤ ꯑꯗꯨꯒ ꯏꯆꯦ ꯀꯣꯛ ꯉꯥꯎꯕ꯭ꯔꯣ ꯌꯥꯅꯤ ꯉꯥꯎꯗꯤꯌꯦ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯏꯆꯦ ꯑꯁꯨꯝꯅ ꯕꯦꯔꯣꯅꯤꯀꯥꯕꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯊꯣꯡꯒꯥꯟ ꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯔꯛꯏ ꯕꯦꯔꯣꯅꯤꯀꯥ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯂꯥꯏꯖꯤꯡꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯃꯥꯡꯒꯣꯟ ꯃꯆꯤꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩ ꯁꯣꯝꯗꯅ ꯕꯦꯔꯣꯅꯤꯀꯥꯗꯨ ꯉꯁꯥꯏ ꯃꯈꯩ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯂꯩꯔꯝꯕ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡ ꯌꯧꯕꯗ ꯅꯣꯛꯃꯤꯕ ꯑꯋꯥꯕ ꯀꯔꯤꯝꯇ ꯈꯪꯗꯕꯒꯤ ꯁꯛꯂꯣꯟꯗ ꯍꯣꯡꯈꯤ ꯅꯨꯄꯤꯗꯨ ꯃꯥꯡꯒꯣꯟꯗꯥꯔꯤꯗꯨꯗ ꯐꯝꯅ ꯃꯅꯝꯃ ꯔꯦꯖꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯍꯦꯜꯂꯣ ꯀꯩꯗꯧꯔꯒꯦ ꯏꯅꯝ ꯅꯪ ꯑꯝꯇ ꯂꯥꯛꯀꯦꯔꯥ ꯂꯥꯏꯖꯤꯡꯒꯤ ꯅꯤꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯔꯦꯖꯤ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯃꯁꯥ ꯉꯝꯗ꯭ꯔꯕꯣ ꯉꯝꯃꯦ ꯏꯃꯥ ꯃꯁꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯀꯞꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯏꯅꯝꯃ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯑꯁꯨꯛ ꯂꯨꯕ ꯋꯥꯔꯤꯁꯤ ꯑꯩ ꯀꯅꯥꯗ ꯇꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯔꯦꯖꯤ ꯇꯞꯅ ꯆꯤꯔꯣꯜ ꯑꯣꯏꯅ ꯁꯥꯌꯣꯟꯕꯒꯤꯔꯣ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯝꯃꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯆꯨꯝꯗꯣꯏꯔꯥ ꯈꯪꯗꯦ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯅꯪ ꯂꯥꯛꯎ ꯍꯣꯏ ꯑꯩ ꯆꯥꯛ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯨꯒ ꯕꯕꯥ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯒꯥꯔꯤ ꯁꯪꯉꯤꯉꯩꯗꯨꯗ ꯀꯅꯥꯗꯅꯣ ꯊꯤꯜꯍꯜꯂꯛꯑꯒꯦ ꯍꯣꯏ ꯆꯥꯛ ꯊꯣꯡꯉꯕꯣ ꯊꯣꯡꯗ꯭ꯔꯤ ꯏꯅꯦꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯇꯦ ꯁꯪꯒꯣꯝ ꯊꯤꯟꯕ ꯆꯠꯈꯤ ꯏꯅꯦ ꯈꯪꯗ꯭ꯔꯤꯉꯩꯗꯅꯦ ꯃꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯆꯥꯛꯇꯣ ꯁꯠ ꯊꯣꯡꯗꯣꯛꯑꯝꯃꯣ ꯑꯩꯁꯨ ꯂꯥꯛꯑꯅꯤ ꯏꯅꯝ ꯑꯩꯅ ꯈꯜꯂꯤꯁꯦ ꯆꯨꯝꯃꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯨꯄꯤꯗꯨꯅ ꯀꯩꯀꯩ ꯍꯥꯏꯔꯝꯒꯦ ꯑꯣ ꯌꯥꯔꯦ ꯍꯥꯏꯔꯛꯑꯅꯨ ꯍꯣꯔꯦꯟ ꯁꯥꯔꯁꯤ ꯍꯣꯔꯦꯟ ꯐꯖꯅ ꯍꯥꯏꯔꯣ ꯁꯣꯔꯗꯣ ꯁꯥꯡꯅ ꯍꯣꯜꯂꯣ ꯏꯁꯤꯡ ꯈꯔꯒ ꯊꯛꯆꯤꯜꯂꯣ ꯀꯞꯀꯅꯨꯀꯣ ꯑꯩ ꯂꯥꯛꯀꯦꯕ ꯑꯩ ꯍꯧꯒꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯏꯁꯥꯁꯦ ꯅꯤꯛꯏꯅꯃ ꯏꯅꯦꯅ ꯎꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯅꯝꯐꯨꯗ ꯍꯧꯒꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯣ ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯈꯔ ꯊꯛꯆꯤꯜꯂꯣꯀꯣ ꯂꯥꯏꯖꯤꯡ ꯔꯦꯖꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯈꯤꯗ꯭ꯔꯤ ꯐꯣꯟꯗꯨ ꯊꯝꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯕꯦꯔꯣꯅꯤꯀꯥ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯕꯦꯔꯣꯅꯤꯀꯥ ꯆꯥꯛꯈꯨꯝꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯝꯃꯗ ꯀꯣꯜꯂꯒ ꯏꯅꯝꯃ ꯇꯦꯔꯦꯁꯥꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦꯃꯤ ꯕꯤꯜ ꯀꯥꯏꯗꯣꯔꯕꯣ ꯀꯌꯥ ꯐꯪꯉꯦ ꯍꯥꯏꯒꯦꯕ ꯑꯁ ꯕꯤꯜꯗꯣ ꯑꯝꯇ ꯅꯠꯇꯦꯀꯣ ꯑꯝꯇ ꯉꯥꯏꯈꯣꯕ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦ ꯀꯩ ꯄꯥꯎꯅꯣꯅꯦ ꯏꯁꯤꯡ ꯍꯥꯟꯅ ꯈꯔ ꯊꯛꯀꯦ ꯇꯦꯔꯦꯁꯥ ꯏꯁꯤꯡ ꯈꯔ ꯄ꯭ꯔꯞ ꯌꯥꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯗ ꯄꯤ ꯕꯦꯔꯣꯅꯤꯀꯥꯁꯨ ꯄ꯭ꯔꯞ ꯊꯛꯆꯤꯜꯂꯒ ꯑꯩ ꯉꯁꯤ ꯀꯅꯥꯅꯣ ꯎꯅꯔꯨꯏꯌꯦ ꯀꯅꯥꯅꯣ ꯅꯪꯒꯤ ꯁꯣꯏ ꯇꯧꯕꯤꯌꯨ ꯌꯥꯗꯦ ꯍꯥꯏꯕ ꯑꯣꯐꯤꯁꯔꯗꯨꯔꯣ ꯑꯁ ꯅꯠꯇꯦꯗ ꯏꯅꯝꯃ ꯀꯅꯥꯅꯣ ꯃꯤ ꯁꯠ ꯍꯥꯏꯔꯣ ꯑꯩ ꯑꯦꯟꯁꯥꯡꯒ ꯂꯣꯏ ꯀꯥꯕ ꯇꯥꯔꯦ ꯑꯗꯨꯕꯨꯔꯣ ꯑꯩꯅꯦ ꯃꯥꯅ ꯁꯣꯏꯗꯅ ꯎꯅꯕ ꯐꯪꯉꯅꯤ ꯏꯅꯝꯃ ꯃꯥ ꯍꯥꯏꯗꯤ ꯑꯣꯐꯤꯁꯔꯗꯨꯔꯣ ꯑꯁ ꯏꯅꯝꯃ ꯄ꯭ꯂꯤꯖ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯕ ꯋꯥ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯀꯅꯥ ꯁꯥꯌꯣꯟꯕꯒ ꯁꯣꯏꯗꯅ ꯎꯅꯕ ꯐꯪꯉꯅꯤ ꯏꯅꯝꯃ ꯑꯗꯣ ꯅꯪꯒ ꯉꯁꯤ ꯎꯅꯔꯨꯏꯁꯤꯅ ꯀꯅꯥꯅꯣꯕ ꯃꯥꯗꯣ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯦꯕ ꯃꯣꯏ ꯃꯌꯨꯝꯗꯅꯦ ꯑꯩꯅ ꯆꯠꯂꯤꯁꯦ
ꯅꯨꯄꯤꯗꯣ ꯎꯅꯔꯨꯏꯅꯤ ꯑꯩꯃ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯗꯨꯅ ꯅꯁꯝꯒꯗꯣ ꯑꯝꯇ ꯐꯣꯏꯕꯤꯔꯛꯇ꯭ꯔꯣ ꯅꯪꯕꯣ ꯑꯉꯥꯡꯅꯤꯗ ꯏꯇꯞꯀ ꯇꯞꯄꯤ ꯑꯉꯥꯡꯅꯤ ꯑꯗꯩꯗꯤ ꯀꯩꯗꯧꯔꯕ ꯎꯅꯍꯟꯒꯦ ꯍꯥꯏꯔꯛꯄ꯭ꯔꯣ ꯃꯥꯅꯕꯣ ꯎꯅꯍꯟꯗꯧ ꯃꯥꯜꯂꯤ ꯏꯅꯝꯃꯧ ꯂꯩꯀꯥꯏꯗꯁꯨꯅꯦ ꯑꯩꯅ ꯂꯣꯏ ꯍꯪꯉꯕꯅꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯐꯩ ꯆꯝꯁꯨ ꯌꯥꯝ ꯆꯝꯃꯤ ꯏꯃꯨꯡꯗꯨꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯐꯕꯗꯤ ꯑꯣꯏ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯀꯗꯕ ꯃꯤꯗꯥ ꯃꯥꯟꯗꯦ ꯎꯁ ꯀꯥꯟꯅꯗꯦ ꯁꯥꯌꯟꯕꯒ ꯅꯪꯒ ꯎꯅꯕꯗ ꯁꯦꯠꯅꯕ ꯗ꯭ꯔꯦꯁ ꯈꯜꯂꯨꯁꯤ ꯏꯅꯝꯃ ꯀꯩ ꯃꯆꯨ ꯁꯦꯠꯁꯤꯒꯦ ꯁꯝꯁꯦ ꯈꯔ ꯀꯛꯊꯠꯂꯨꯁꯤꯔꯣ ꯀꯩ ꯃꯆꯨ ꯁꯪꯁꯤꯒꯦꯕ ꯏꯅꯝꯃꯧ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯀꯩ ꯃꯆꯨꯅ ꯄꯛꯆꯩ ꯀꯥꯟꯗꯦ ꯑꯥꯗ ꯌꯦꯡꯉꯨꯔꯁꯤ ꯍꯣꯔꯦꯟ ꯄꯥꯔꯂꯔꯗ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯗꯥꯎꯗꯤ ꯌꯥꯕ ꯆꯥꯅꯤ ꯑꯩꯗꯤ ꯅꯪ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯕꯤꯜ ꯀꯥꯏꯗꯣꯔꯤꯕ ꯈꯜꯂꯨꯔꯦ ꯁꯅꯥ ꯑꯆꯧꯕ ꯑꯃ ꯁꯥꯍꯧꯒꯦꯅ ꯇꯧꯔꯒ ꯏꯅꯝꯃꯧ ꯁꯅꯥꯅ ꯅꯠꯇꯦ ꯂꯣꯏ ꯁꯥꯗꯣꯔꯕꯅꯦ ꯍꯧꯖꯤꯛ ꯂꯤꯛ ꯈꯨꯖꯤ ꯈꯨꯗꯣꯞ ꯏꯅꯝꯃꯒꯤ ꯀꯩꯁꯨ ꯋꯥꯠꯍꯜꯂꯣꯏ ꯑꯩꯅ ꯑꯁꯦꯡꯕ ꯐꯥꯔꯁ ꯉꯥꯛꯇ ꯇꯧꯁꯤꯀꯣ ꯁꯅꯥꯗꯣ ꯍꯣꯏ ꯃꯤ चलो चलो पोथाजरुगो चाक्लोइबगा कौरगे अहोय ngaihaki matung Rezi su yawraktuna laijing limbigi kaada changlai oi ai yawrae inam chakti charabo chandri inedi pijakre aidi nang laga puna chaminanina hajim kibani charu rasilao चानिंग्रे चाक अब चंग्रे लाओ है तानिंगदे आई चाक थिरंगे को लाओ सिंजुसु लेरे एना इना आई असिंग चानिंगदे बा चाक तो चाना चाना आदने नै ममांगदा फक थारगा फमगा चारुसेबा वारी सिंगदो नंग सिदली के हाइरो लोय तारोद्रो इनेना अहोय आवगला फमुंग तुमगा लेबने सोल्यूशन कैमते पुरओ एखोय पेरुक कांसु सुबने अइना खरा यमजिलगा पुरपने नोइगे वाइथौगे सिंजु अहाउबुदुसो लेरे इए अनाना थिलके चौथीना थिले ए चतख्रबा चतख्रे असुमना अनिदो चाना थकनबदो पुरगा इंखोल मनाके पुख्री मपालदुदा फक्तो निंथीजेना थारगा फमले रेजीना सिंजु तोना हाइरे लिरो वारीदो कमाई कमाई तौरीनो दासायोदो ngaraangdagi paw phongnadri ai thilama matungdagi kem hairakidri lawusu lakdri Victor na thila ina ai nangoda wari libado haine ngaraangdo aingonda masak khangdaba number amana photo su thare I kholina nangoda haidana adudo nupi oirame ngasai ayo ikhoida laame matwaiso yam nuaitana su kapame kai no ba mana nangon hairamisi mado thamo yam kaiba mi male aigi mating pamina sai danau jagi phondo aduso mana puraga lai luhongbaso kai haning de haiba ma palle सायुंगी फोंदुना माना कमाइना लाइजिंग पाखतला पेरी पेरी तौना अदुदने आइना चिंगरिसे कहिबनो नुपीदो माना हाना नुसिनरबा मालेना मागी वांगांग संगांदो मबानी हंजन हनबियो हाइबगी माउंगने आइना खलिसे अचुबो ओइरमदि आई कमाइ तौनी इना कब कनुसे नंग हेना वाखल खंजिन ओइरमबसो याय सायुंगी मची ओइरमबसो याय कइनो नतिए मागी बचे लेती मया बाबा खंग मागी लेबा कजिन गुंबसो ओइरमोइद्रो आई थाजदे इना नुबिदो फिबा ममदरे माना लामिदो सेलिदसो खंगलगा तानसिरो वारिसे तल्ले हाइगनो इकाई चाहिए फजबा वाशु नथबसिबो नारांगदई पाउसु पाउ फौनद्रिबना बने
ꯐꯥꯎꯅꯗ꯭ꯔꯤ ꯀꯞꯀꯅꯨ ꯍꯥꯏꯕꯁꯤ ꯇꯣꯛꯑꯣ ꯏꯅꯦꯅ ꯎꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏꯗꯨꯅꯗꯤ ꯁꯣꯏꯗꯅ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯝꯒꯅꯤ ꯔꯤꯖꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯁꯝꯗꯣ ꯍꯥꯏꯒꯠꯄꯤꯔꯒ ꯃꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯔꯒ ꯁꯤ ꯑꯣꯏꯔꯝꯃꯣꯏꯌꯦ ꯃꯤ ꯅꯪꯕꯣ ꯑꯣꯏꯔꯝꯅꯤ ꯏꯅꯝꯃ ꯃꯕꯥꯅꯤ ꯁꯥꯎꯅꯔꯤꯀꯥꯟꯗ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯛꯑꯒ ꯑꯩ ꯀꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯊꯣꯛꯂꯛꯑꯕꯅꯤ나 ꯑꯃꯨꯛ ꯅꯨꯡꯁꯤꯅꯈꯤꯕ ꯑꯣꯏꯔꯝꯅꯤꯌꯦ ꯑꯗꯨꯅ ꯅꯠꯇ꯭ꯔꯣ ꯅꯨꯄꯥꯒꯤ ꯐꯣꯟꯁꯨ ꯃꯥꯅ ꯄꯨꯔꯒ ꯂꯥꯛꯏꯗꯣ ꯑꯩ ꯈꯪꯉꯦ ꯅꯨꯄꯤꯗꯣ ꯀꯩꯁꯨ ꯂꯥꯜꯂꯝꯂꯣꯏ ꯗꯥꯅꯧꯆꯥꯅ ꯂꯥꯟꯕ ꯂꯣꯏ ꯑꯣꯏꯔꯝꯒꯅꯤ ꯃꯃꯤꯠ ꯌꯥꯝꯕ ꯅꯨꯄꯤ ꯆꯣꯞꯄꯅꯦ ꯃꯥꯗꯤ ꯅꯨꯄꯤ ꯆꯣꯞꯄꯅꯦ ꯂꯦꯝꯕꯤ ꯀꯞꯀꯅꯨꯕ ꯋꯥꯔꯤꯁꯨ ꯐꯖꯅ ꯈꯪꯕ ꯅꯠꯇꯦ ꯅꯪꯅ ꯋꯥꯈꯜꯗꯣ ꯄꯨꯡꯁꯥꯗ ꯁꯥꯒꯠꯂꯦ ꯍꯥꯏꯕ ꯁꯥꯒꯠꯄ ꯅꯠꯇꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯔꯗꯧꯕꯅꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯆꯨꯝꯒꯟꯕꯅꯦ ꯅꯍꯥꯟꯃꯨꯛ ꯅꯪꯅ ꯍꯥꯏꯈꯤꯕꯗꯣ ꯆꯨꯝꯃꯝꯒꯅꯤ ꯈꯪꯉꯤ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯊꯝꯅꯤꯡꯕ ꯀꯣꯏꯅꯤꯡꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯦꯂꯤ ꯍꯣꯏꯗꯤ ꯅꯨꯄꯥ ꯀꯣꯏꯔꯛꯄ ꯀꯨꯏꯔꯕꯅꯤꯅ ꯃꯣꯏꯅ ꯍꯦꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕꯅꯦ ꯃꯉꯣꯟꯗ ꯍꯪꯁꯤꯔꯣ ꯏꯀꯥꯏꯖꯩꯌꯦ ꯃꯥꯏ ꯅꯨꯄꯥꯗꯒ ꯍꯥꯠꯇꯝꯈ꯭ꯔꯒ ꯑꯩꯁꯦ ꯀꯩꯅꯣꯝ ꯑꯣꯏꯅ ꯈꯟꯈꯤꯅꯤ ꯇꯣ ꯅꯪꯒꯤ ꯋꯥꯈꯜ ꯌꯧꯅ ꯈꯟꯖꯟꯕꯤꯗꯣ ꯇꯧꯅꯨ ꯍꯥꯏꯕ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯔꯒ ꯀꯥꯏꯗ ꯐꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏꯁꯨ ꯏꯀꯥꯏꯖꯩ ꯃꯉꯣꯟꯗ ꯍꯥꯏꯔꯨꯅꯨ ꯀꯣꯟꯅ ꯈꯪꯉꯛꯑꯒ ꯍꯥꯏꯔꯛꯇꯦꯅ ꯋꯥꯔꯧꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯔꯣꯏꯗꯣꯏꯅꯤ ꯃꯥꯁꯨ ꯑꯇꯣꯞꯄ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯁꯤ ꯃꯣꯏ ꯆꯦꯒꯤ ꯃꯆꯥꯒꯤ ꯁꯣꯏꯁꯇꯤ ꯑꯣꯏꯔꯝꯅꯤꯌꯦ ꯉꯁꯤ ꯃꯥꯟꯗꯦꯗ ꯍꯌꯦꯡ ꯍꯪꯆꯤꯠꯀꯨꯝꯕ ꯑꯣꯏꯔꯝꯅꯦ ꯑꯗꯨ ꯑꯣꯏꯁꯨ ꯃꯤ ꯊꯕꯛ ꯆꯤꯜꯂꯝꯅꯦ ꯔꯦꯖꯤ ꯂꯥꯏꯖꯤꯡꯅ ꯍꯥꯏꯔꯤꯕꯒꯗꯨ ꯇꯥꯗ꯭ꯔꯤ ꯁꯦꯂꯤꯗ ꯄ꯭ꯔꯞ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯁꯦꯂꯤꯅ ꯏꯃꯥꯟꯕꯤ ꯔꯦꯖꯤꯅ ꯍꯦꯜꯂꯣ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯏꯕꯦꯝꯃ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩꯈꯣꯏ ꯆꯦ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯏ ꯍꯌꯦꯡ ꯁ꯭ꯋꯦꯁꯇꯤꯅꯤ ꯏꯆꯥꯅꯨꯄꯥꯒꯤ ꯐꯤꯔꯣꯜ ꯅꯨꯡꯁꯤꯕ ꯂꯩꯔꯨꯏꯅꯤ ꯏꯕꯦꯝꯃ ꯃꯆꯥꯒ ꯐꯪꯈ꯭ꯔꯦꯀꯣ ꯃꯤꯗꯤ ꯆꯥꯐꯝ ꯀꯥꯈ꯭ꯔꯦꯕ ꯏꯕꯦꯝꯃ ꯅꯨꯡꯁꯤ ꯈꯪꯕ꯭ꯔꯥ ꯅꯨꯡꯁꯤꯔꯝꯅꯤ ꯏꯆꯦꯒꯤ ꯃꯆꯥꯗꯣ ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯑꯁꯦꯡꯕꯗꯗꯤ ꯀꯌꯥꯝ ꯅꯨꯡꯁꯤꯔꯅꯤ ꯑꯝꯇ ꯌꯦꯡꯉꯣ ꯅꯣꯏ ꯁꯥꯏꯒ ꯆꯠꯃꯤꯟꯅꯔꯨꯏꯔꯣ ꯅꯠꯇꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒꯅꯦ ꯏꯃꯥꯟꯅꯕꯤꯁꯦ ꯑꯗꯨꯝ ꯆꯦꯟꯅ ꯂꯩꯔꯕꯅꯦ ꯑꯩꯈꯣꯏꯁꯨ ꯃꯤ ꯌꯥꯝ ꯂꯩꯇꯕꯒ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯇꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯂꯩꯇꯦ ꯍꯥꯏꯕ ꯅꯪꯁꯨ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯍꯌꯦꯡꯁꯦ ꯆꯠꯇꯣꯏꯅꯤ ꯏꯃꯥꯟꯅꯕꯤꯒ ꯑꯩꯒ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯃꯥꯗꯣ ꯁꯣꯝꯗ ꯂꯥꯛꯅꯕ ꯄꯣꯠ ꯆꯩ ꯄꯨꯗꯣꯏꯅꯤ ꯅꯥꯕ ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯂꯩꯌꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯋꯥꯔꯤ ꯑꯔꯨꯕ ꯑꯝꯇ ꯁꯥꯟꯅꯁꯦ ꯇꯧꯕꯅꯤ ꯀꯩ ꯋꯥꯔꯤꯅꯣ ꯑꯥꯗ ꯆꯪꯕꯒꯤꯔꯣ ꯍꯟꯗꯛꯇꯤ ꯈꯔ ꯊꯦꯡꯅ ꯆꯪꯁꯤꯀꯣ ꯆꯪꯕꯩ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯦꯝꯕꯤꯒꯤꯅꯤ ꯂꯦꯝꯕꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯋꯥꯔꯣꯜ ꯄꯨꯝꯕ ꯆꯥꯅꯕꯤ ꯃꯃꯥꯟꯅꯕꯤꯗꯨꯗ ꯈꯔ ꯃꯈꯩ ꯂꯤꯊꯣꯛꯂꯝꯃꯤ ꯁꯦꯂꯤꯁꯨ ꯁꯧꯔꯥꯡꯅꯅ ꯍꯥꯏꯔꯛꯏ ꯍꯥꯟꯅ ꯀꯣꯏꯅꯕ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ ꯀꯩꯅꯣ ꯃꯥꯏ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯠꯇꯦ ꯃꯣꯏꯕꯨ ꯍꯥꯟꯅ ꯋꯥ ꯂꯣꯏꯁꯤꯟꯅꯗ ꯆꯥꯠꯂꯕ ꯔꯦꯖꯤꯅ ꯑꯩꯅ ꯑꯃꯨꯛ ꯀꯣꯏꯅꯕ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗ꯭ꯔꯤꯅꯤ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯈꯪꯗꯦ ꯑꯩꯉꯣꯟꯗꯗꯤ ꯃꯥꯜꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯌꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯉꯝꯗ꯭ꯔꯣ ꯃꯥꯏ ꯁꯥꯏꯌꯣꯟꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯤꯗ ꯊꯦꯡꯅꯕ ꯀꯥꯟꯗ ꯃꯥ ꯅꯨꯡꯉꯥꯏꯅꯤꯕ ꯂꯦꯝꯕꯤꯒꯤ ꯃꯑꯣꯡ ꯌꯦꯡꯊꯣꯛꯀꯦꯅ ꯊꯑꯣꯏꯟꯀꯤ ꯃꯥꯅ ꯇꯧꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪ ꯑꯁ ꯑꯩꯗꯤꯅꯦ ꯋꯥꯔꯤ ꯇꯥꯕꯗ ꯐꯨꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯈꯪꯗꯦ ꯑꯃꯁꯤꯁꯨ ꯉꯁꯥꯏꯗꯩ ꯀꯞꯇꯅ ꯂꯩꯔꯤ ꯀꯞꯀꯅꯨ ꯍꯥꯏꯌꯨ ꯀꯩꯗꯧ ꯀꯞꯇꯣꯏꯅꯣ ꯅꯨꯄꯥꯕꯨ ꯃꯥ ꯃꯊꯟꯇꯔꯣ ꯑꯐꯕ ꯌꯥꯝ ꯂꯥꯛꯈꯤꯅꯤ ꯀꯣꯟꯅ ꯅꯪ ꯀꯩꯗꯧ ꯀꯞꯇꯣꯏꯅꯣ ꯃꯥ ꯈꯛꯅꯤ ꯀꯩꯅꯣ ꯃꯥꯡꯖꯗꯧꯕ ꯃꯑꯣꯡꯒ ꯊꯤ ꯃꯥꯟꯍꯜꯂꯒ ꯌꯥꯝ ꯀꯗꯔ ꯍꯩꯕ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯦꯅ ꯃꯥꯗꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯇꯧꯔꯝꯃꯤ ꯑꯩꯗꯤ ꯃꯥꯅ ꯂꯦꯝꯕꯤꯒꯤ ꯃꯑꯣꯡ ꯌꯦꯡꯊꯣꯛꯄ ꯌꯥꯝ ꯃꯥꯜꯂꯦꯕ ꯐꯥꯒꯤ ꯇꯧꯕ ꯃꯥꯜꯂꯦꯃꯤ ꯐꯥꯒꯤ ꯌꯥꯕ ꯊꯕꯛꯂꯣ ꯁꯤꯕꯣ ꯅꯨꯡꯁꯤꯕꯁꯤꯕꯨ ꯁꯤꯒꯨꯝꯕ ꯐꯥꯒꯤꯁꯦ ꯀꯅꯥꯅ ꯇꯧꯅꯒꯦ ꯃꯤ ꯊꯃꯣꯏ ꯀꯥꯏꯗꯅ ꯁꯤꯟꯅꯔꯣꯏꯗ꯭ꯔꯣ ꯑꯁ ꯌꯥꯔꯦꯁꯦ ꯅꯣꯏ ꯆꯦꯒꯤꯅꯦ ꯁ꯭ꯋꯤꯁꯇꯤꯒꯗꯣ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯝꯇ ꯄꯨꯟꯁꯤ
ꯍꯣꯏ ꯄꯨꯟꯁꯤ ꯂꯦꯝꯕꯤꯅ ꯃꯣꯏꯗ ꯑꯝꯇ ꯂꯥꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯐꯥꯎꯗꯤ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ ꯍꯪꯆꯤꯠꯀꯤ ꯃꯊꯪꯒꯨꯝꯕꯗ ꯌꯦꯡꯉꯁꯤ ꯔꯦꯖꯤꯅ ꯐꯥꯒꯤꯕꯨ ꯑꯣꯏꯔꯝꯃꯁꯨ ꯑꯣꯏꯔꯝꯗ꯭ꯔꯁꯨ ꯃꯥ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯍꯥꯏꯔꯛꯄꯗꯤ ꯌꯥꯏꯗꯅ ꯑꯗꯨꯅꯤꯅꯦ ꯍꯥꯏꯁꯦ ꯂꯧꯕꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯂꯥꯛꯇꯕꯤꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯟꯈꯤꯌꯦꯅꯦ ꯚꯥꯏ ꯁꯥꯌꯟꯕꯁꯦ ꯐꯨꯔꯨꯔꯁꯤꯔꯣ ꯑꯩꯗꯤ ꯌꯥꯏꯍꯦ ꯃꯑꯣꯡ ꯈꯔ ꯌꯦꯡꯈꯤꯁꯤꯗ ꯑꯗꯨꯒ ꯍꯦꯛꯇ ꯐꯨꯔꯨꯔꯁꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯐꯖꯕꯤ ꯂꯣꯟꯗ ꯏꯀꯥꯏꯕ ꯍꯦꯛꯇ ꯄꯤꯔꯗꯧꯅꯦ ꯑꯩꯗꯤ ꯑꯅꯤꯗꯨꯁꯨ ꯍꯣꯏꯌꯥ ꯌꯥꯝ ꯐꯈꯤꯗꯥꯏꯅꯦ ꯅꯍꯥꯟꯋꯥꯏ ꯃꯣꯏ ꯂꯣꯏ ꯀꯩꯗꯧꯕ ꯌꯦꯡꯉꯣ ꯑꯩꯅ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯀꯣꯟꯅ ꯄꯥꯎ ꯍꯥꯏꯅꯔꯁꯤ ꯅꯪꯁꯨ ꯍꯌꯦꯡꯒꯤ ꯆꯤꯜꯂꯝꯅꯤ ꯊꯕꯛ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯄꯥꯎ ꯑꯅꯧꯕ ꯂꯩꯔꯗꯤꯅꯦ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯔꯛꯎꯀꯣ ꯑꯩꯁꯨ ꯁꯥꯌꯟꯕꯗꯣ ꯑꯝꯇ ꯊꯤꯒꯠꯍꯟꯒꯦ ꯌꯥꯏꯁ꯭ꯀꯨꯜꯗꯩꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯌꯨꯝꯅꯥꯛꯇꯣ ꯂꯩꯁꯥꯡ ꯊꯦꯝꯅꯩꯌꯦ ꯂꯦꯝꯕꯤꯅ ꯍꯣꯏ ꯍꯣꯏ ꯑꯩ ꯊꯤꯒꯠꯍꯟꯒꯦ ꯂꯦꯝꯕꯤꯗꯣ ꯀꯞꯀꯅꯣꯌꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯔꯦꯖꯤ ꯅꯣꯛꯑꯒ ꯀꯞꯇ꯭ꯔꯦ ꯐꯈ꯭ꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯑꯧ ꯊꯝꯖꯔꯣ ꯊꯕꯛ ꯆꯤꯜꯂꯝꯃꯅꯤ ꯁꯦꯂꯤ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯒ ꯃꯆꯤꯟꯅ ꯃꯔꯨꯝ ꯁꯣꯜꯂꯤ ꯇꯨꯀꯠꯆꯗ꯭ꯔꯥ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤ ꯈꯨꯆꯣꯞꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯅꯨꯄꯤ ꯆꯣꯞꯇꯦ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯔꯨꯔꯁꯨ ꯁꯥꯎꯅꯤ ꯑꯃꯨꯛꯇꯣꯏꯕ ꯃꯤ ꯌꯥꯝ ꯐꯨꯅꯤꯡꯉꯤꯗ ꯑꯩ ꯂꯤꯟꯊꯣꯏꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯣ ꯏꯃꯥꯟꯅꯕꯤ ꯑꯃ ꯅꯨꯄꯥ ꯑꯃ ꯈꯪꯅꯕꯅꯦ ꯃꯃꯥꯡ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯗ ꯅꯨꯡꯁꯤꯅꯕ ꯆꯍꯤꯕꯨꯗꯤ ꯐꯥꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯍꯥꯟꯅꯩ ꯑꯦꯛꯁꯇꯣ ꯏꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯀꯩꯅꯣꯒ ꯍꯥꯏꯌꯦꯅꯦ ꯁꯥꯊꯤꯗ꯭ꯔꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯑꯉꯝꯕ ꯁꯥꯊꯤꯕ ꯌꯥꯝ ꯂꯩꯔꯦꯍꯦ ꯑꯗꯨꯅꯦ ꯏꯃꯥꯟꯅꯕꯤꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯦ ꯅꯨꯄꯥꯗꯣ ꯅꯃꯥꯟꯅꯕꯤ ꯀꯅꯥꯅꯣ ꯂꯩꯇꯤꯡꯂꯦꯝꯕꯤꯑꯅ ꯑꯃ ꯂꯩꯌꯦ ꯃꯁꯛꯀ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯑꯩꯅ ꯉꯍꯥꯟꯃꯨꯛ ꯅꯝꯕꯔ ꯂꯧꯕꯗꯣ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯅꯣꯏ ꯁ꯭ꯀꯨꯜ ꯄꯨꯜꯂꯛꯑꯦ ꯍꯥꯏꯕꯗꯣ ꯅꯨꯄꯥ ꯀꯣꯏꯔꯕ꯭ꯔꯣ ꯃꯥꯕꯣ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃ ꯀꯣꯏꯔꯝꯃꯦ ꯑꯗꯨꯏ ꯋꯥꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯝꯃꯤꯗꯣ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯄꯨꯜꯂꯛꯄꯗ ꯕꯤꯛꯇꯔ ꯑꯅ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯐꯣꯡꯗꯣꯛꯇ꯭ꯔꯤ ꯍꯥꯏꯕ ꯁꯦꯂꯤ ꯐꯤ ꯊꯨꯞꯂꯝꯕꯗꯒꯤ ꯂꯤꯟꯊꯣꯏꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯐꯝꯊꯔꯛꯑꯒ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯁꯦꯡꯕꯔꯣ ꯍꯣꯏ ꯕꯤꯛꯇꯔꯒꯤ ꯀ꯭ꯔꯁꯅꯤ ꯂꯩꯇꯤꯡꯂꯦꯝꯕꯤꯁꯦ ꯃꯥꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯕꯤꯛꯇꯔ ꯍꯥꯏꯁꯦ ꯑꯣꯏꯔꯝꯅꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯇꯝꯕꯅꯦ ꯅꯨꯄꯥ ꯑꯃꯗꯣ ꯀꯥꯏꯅꯔꯗꯤ ꯕꯤꯛꯇꯔꯗ ꯑꯝꯇ ꯁꯦꯝꯕꯤꯁꯤꯕ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯕ ꯅꯨꯄꯥꯗꯨꯕꯣ ꯀꯃꯥꯏ ꯀꯣꯏꯗꯣꯏꯅꯣ ꯃꯉꯣꯟꯗ ꯉꯥꯎ ꯂꯩꯔꯒ ꯍꯩꯃꯥ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯂꯤꯟꯊꯣꯏ ꯅꯪꯅ ꯅꯨꯄꯥꯗꯨꯗ ꯂꯩꯆꯤꯡꯒꯤ ꯄꯥꯎꯁꯦ ꯑꯝꯇ ꯇꯝꯃꯣ ꯏꯃꯥꯟꯅꯕꯤꯗꯣ ꯍꯧꯖꯤꯛ ꯀꯟꯗꯤꯁꯟ ꯑꯝꯗ ꯂꯩꯔꯤꯁꯦ ꯕꯤꯛꯇꯔ ꯍꯥꯏꯗꯨꯗ ꯑꯝꯇ ꯇꯝꯃꯣꯕ ꯁꯤ ꯑꯩ ꯕꯤꯛꯇꯔꯗ ꯗꯥꯏꯔꯦꯛ ꯇꯝꯕꯗꯤ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯁꯥꯏꯗ ꯇꯝꯍꯟꯒꯦ ꯕꯤꯛꯇꯔꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯑꯗꯣ ꯕꯤꯛꯇꯔ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯤ ꯐꯕ꯭ꯔꯕ ꯌꯥꯝ ꯊꯤ ꯐꯩ ꯏꯕꯦꯝꯃ ꯂꯩꯇꯤꯡꯂꯦꯝꯕꯤꯗꯁꯨ ꯍꯪꯉꯣ ꯐꯩ ꯍꯥꯏꯔꯛꯀꯅꯤ ꯍꯌꯦꯡꯋꯥꯏ ꯌꯥꯝ ꯂꯨꯅꯁꯨ ꯇꯧꯕꯤꯅꯤ ꯃꯤꯁꯨ ꯈꯨꯆꯝ ꯑꯃ ꯐꯣꯇꯣꯒ ꯌꯥꯎꯗ꯭ꯔꯣ ꯅꯪꯉꯣꯟꯗ ꯃꯁꯛ ꯐꯖꯕ꯭ꯔꯕ ꯅꯨꯄꯥꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯐꯖꯕꯅꯤ ꯏꯕꯦꯝꯃ ꯑꯩꯅꯒ ꯉꯥꯎꯔꯝꯃꯤꯅꯤ ꯑꯩꯃ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯑꯦꯀꯥꯎꯟꯗ ꯌꯦꯡꯍꯟꯒꯦꯀꯣ ꯁꯥꯌꯣꯟꯕ ꯀꯥꯏꯅꯔꯁꯨ ꯕꯤꯛꯇꯔ ꯐꯪꯗꯣꯔꯦ ꯃꯗꯥꯎ ꯌꯥꯏꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯂꯤꯟꯊꯣꯏꯅ ꯕꯤꯛꯇꯔꯒꯤ ꯐꯣꯇꯣꯗꯨ ꯎꯠꯂꯒ ꯇꯨ ꯐꯖꯗ꯭ꯔꯥ ꯑꯌꯥ ꯊꯤ ꯐꯖꯩꯌꯦ ꯑꯁꯤꯗꯤ ꯌꯥꯝ ꯂꯦꯝꯃꯦ ꯈꯨꯅꯣꯛꯀꯁꯦ ꯌꯦꯡꯉꯨꯅꯦ ꯐꯖꯕꯅꯦ ꯃꯤ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯦ ꯕꯤꯛꯇꯔꯁꯦ ꯅꯪ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏ ꯁꯥꯏꯗ ꯑꯝꯇ ꯍꯥꯏꯔꯨꯒꯦ ꯍꯣꯏ ꯆꯠꯂꯣ ꯐꯖꯅ ꯍꯥꯏꯌꯨꯀꯣ ꯂꯦꯝꯕꯤꯗꯣ ꯋꯥꯈꯜꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯕꯅꯦ ꯍꯥꯏꯌꯨ ꯑꯁꯨꯝꯅ ꯂꯤꯟꯊꯣꯏ ꯔꯤꯁꯤꯗ ꯀꯣꯜ ꯇꯧꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯔꯦꯖꯤꯒꯤ ꯀꯣꯜ ꯑꯃ ꯁꯦꯂꯤꯗ ꯂꯥꯛꯏ ꯍꯦꯜꯂꯣ ꯔꯦꯖꯤ ꯄꯥꯈꯠꯅ ꯁꯦꯂꯤꯁꯨ ꯑꯥꯎ ꯀꯩꯗꯧꯔꯒꯦ ꯁꯥꯌꯟꯕꯒꯤ ꯑꯦꯀꯥꯎꯟ ꯑꯔꯤꯕ ꯑꯃ ꯊꯦꯡꯅꯩꯌꯦ IGꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯒ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣꯁꯨ ꯊꯥꯒꯠꯂꯦ ꯁꯣꯏꯗ꯭ꯔꯤꯕ ꯀꯣꯏꯅꯔꯝꯃꯦꯕ ꯑꯩ ꯈꯪꯉꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯂꯦꯝꯕꯤꯗꯤ ꯑꯩ ꯃꯉꯣꯟꯗꯒ ꯍꯥꯏꯗ꯭ꯔꯦ ꯑꯩꯁꯨ ꯀꯩ ꯋꯥꯈꯜꯗꯩ ꯊꯤꯔꯨꯏꯅꯣ ꯈꯪꯗꯦ ꯑꯃꯨꯛꯇꯣꯏꯕ
ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯝꯇ ꯊꯥꯔꯛꯑꯣ ꯑꯩꯉꯣꯟꯗ. ꯍꯣꯏ ꯊꯥꯔꯛꯀꯦꯀꯣ. ꯁꯦꯂꯤꯅ ꯃꯥꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯂꯦꯝꯕꯤꯗꯨꯕꯣ? ꯆꯥꯛ ꯈꯔ ꯆꯥꯈ꯭ꯔꯦ, ꯀꯥꯗ ꯂꯩꯍꯧꯕꯅꯦ. ꯁꯦꯂꯤꯅ ꯉꯥꯏꯈꯣ ꯔꯦꯖꯤ, ꯑꯩ ꯄꯥꯎ ꯑꯃꯁꯨ ꯇꯥꯔꯤ. ꯀꯩ ꯄꯥꯎꯅꯣ? ꯕꯤꯛꯇꯔ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯦꯝꯕꯤꯅ ꯑꯃ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯃꯥꯟꯅꯕꯗꯣ. ꯍꯣꯏ ꯃꯥꯅꯦ, ꯀꯩꯗꯧꯔꯒꯦ? ꯑꯗꯨꯏ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯑꯁ ꯍꯣꯏ ꯇꯣꯛꯑꯁꯤꯗ, ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯩ ꯂꯥꯛꯄꯗ. ꯔꯦꯖꯤꯅ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯁꯦꯂꯤꯅ ꯑꯩꯈꯣꯏ ꯁꯥꯏꯗ ꯁꯥꯌꯣꯟꯕꯁꯦ ꯑꯝꯇ ꯊꯤꯒꯠꯍꯜꯂꯛꯈꯤꯒꯦ. ꯃꯥꯅ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯗ? ꯑꯩꯒ ꯊꯦꯡꯅꯗ꯭ꯔꯤꯈꯩ ꯃꯥꯒꯤ ꯑꯐꯕ ꯑꯣꯏꯅꯤ. ꯑꯩꯅ ꯊꯦꯡꯅꯕ ꯃꯐꯝꯗ ꯃꯥ ꯀꯩꯗꯧꯏ ꯌꯦꯡꯉꯣ. ꯑꯩꯗꯤꯅꯦ ꯅꯪꯅ ꯐꯨꯔꯨꯁꯦ ꯍꯥꯏꯔꯁꯨ ꯑꯣꯜꯋꯦꯁ ꯔꯦꯗꯤꯅꯤꯀꯣ. ꯃꯥꯏ ꯑꯦꯀꯥꯎꯟꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯄꯥꯏꯗ꯭ꯔꯕ ꯃꯥꯜꯂꯤꯗ. ꯄꯥꯁꯋꯥꯔꯗꯀꯨꯝꯕ ꯀꯥꯎꯈꯤꯕ ꯑꯣꯏꯔꯝꯅꯤꯌꯦ. ꯄꯕ꯭ꯂꯤꯛ ꯊꯝꯃꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯄꯕ꯭ꯂꯤꯛꯁꯨ ꯊꯝꯃꯤꯅꯤ. ꯐꯣꯟꯅ ꯍꯦꯛꯇ ꯁꯤꯡꯅꯔꯦ ꯍꯥꯏꯕ. ꯑꯩ ꯅꯪꯉꯣꯟꯗ ꯂꯤꯒꯗꯕ ꯋꯥꯔꯤ ꯌꯥꯝ ꯂꯩ. ꯒ꯭ꯌꯥꯟ ꯇꯥꯅ ꯁꯛꯀ ꯎꯅꯔꯒ ꯂꯤꯔꯒꯦ. ꯍꯣꯏ, ꯄꯥꯎ ꯑꯅꯧꯕ ꯂꯩꯔꯗꯤꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ. ꯅꯪꯁꯨ ꯑꯅꯧꯕ ꯂꯩꯔꯗꯤ ꯁꯠ ꯁꯠ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ. ꯍꯥꯏꯔꯛꯇꯣꯏꯅꯤ. ꯑꯗꯣ ꯂꯦꯝꯕꯤꯗꯣ ꯕꯤꯛꯇꯔꯒ ꯑꯗꯨꯝ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯧ ꯍꯥꯏꯌꯨꯀꯣ. ꯅꯨꯄꯥꯁꯦ ꯁꯥꯌꯣꯟꯕ ꯃꯇꯣꯝ ꯅꯠꯇꯦ ꯍꯥꯏꯌꯨ. ꯃꯥꯒꯨꯝꯕ ꯅꯨꯄꯥꯒꯤꯗꯃꯛꯇ ꯀꯞꯀꯗꯕ ꯅꯠꯇꯦ. ꯍꯥꯏꯒꯦ. ꯅꯪꯁꯨ ꯊꯕꯛ ꯆꯤꯜꯂꯝꯅꯤ, ꯂꯣꯏꯁꯤꯟꯖꯔꯨꯔꯣ. ꯑꯩꯁꯨ ꯊꯝꯃꯒꯦ. ꯍꯣꯏ ꯊꯝꯃꯦꯀꯣ. ꯁꯣꯝꯗꯅ ꯃꯆꯥꯅ ꯍꯜꯂꯛꯄꯒꯤ ꯐꯤꯕꯝꯗꯣ ꯎꯕꯗ ꯃꯃꯥ ꯃꯥꯗꯤ ꯂꯨꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ. ꯃꯥꯡꯒꯣꯟꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯔꯛꯂꯒ ꯃꯆꯥꯒꯤ ꯂꯪꯖꯨꯝꯗ ꯄꯥꯏꯔꯒ, ꯑꯇꯣꯝꯕ ꯀꯩꯗꯧꯔꯦ? ꯏꯆꯥ ꯀꯩꯗꯧꯔꯦ?